Pulisna Miyambu Nungsigadabani, Tathi Taoina Toubiba Chumde, N. Biren. Police personnel sing na mathau pangthokpada Miyambu Nungsigadabani, kaidongaidasu Tathi Taoina Toubiba Chumde haina, Manipurgi Hanagi Chief Minister N. Biren na phongdokre. Wafam asi ngasi Constitution Day gi thoram yawba lakpada paumising na hangba wahang amagi paukhum piraduna haikibani. Mahak na haike pulis na minungsiga loinana mathau pangthokadabani. Phana khudongchadaba tanfam mayok na rabasu ka hianba thawong tawroidabani. Internally displaced person IDP singi mayokta pulis na sathagiba thawong amasung miyam na sangai festival pangthokpa yaningdabagi matangda paumising na hangkiba wahang amagi paukhumda mahak na hai democracy da violence ki chanafam leite. Sangai festival boycott tawbagi matangda hangba wahang amagi paukhum piraduna mahak na haike Sangai festival pangthokpa natraga pangthoktaba haibasi lainga ki apambagi makha pole. Hiram asigi matangda karigumba kamen amata piningai leite. Democracy sat palaibak oibanina apamba mina festival pangthokpada akaiba leite. Chap manaba mawongda yaningdaba Meeoisingna masagi aningba apamba wakhalon phongdokpadasu thoidongna akaiba leite. Panba yabadi sawombung amasung sajiwada hangba relief camp singda sangjafam lauduna leiriba dolai thabi ikaw amadi sadu yengkhomangi IDP sing mayumda hanjarage haiduna lakpada Pulis na lambi da thatlaga yamna Tathi Taoina Toubibagi saktam singi video viral oirakibane. Personnel sing aduna Sagolmang Community Health Center dasu tear gas kapsin balaikrabane. 2030 Faobada Awang Nongpokta Leiriba Jiu lising mangaga chanipan Israel da Punaba Thourang Ayaba Pikhre. India gi Awang Nongpok lamdam da lehoriba Jiu lising mangaga chanipan kumja lising ani kuntra Faobagi manungda Israel da Punabagi Thourang Israel lengang na Ayaba Pikhre. Jewish Agency for Israel na phongdokibagi matungin na Binay manase haina khangnaba furubasi Awang Nongpok India dagi Israel da punabagi Thourang ama November kulumdoida Israeli government na Ayaba pire. Mamang dahana Ayaba pikraba jiu lising amaga chani yauna punna miyoy lising mangaga chanipan kumja lising ani kuntra faubagi manungda Israel da punabagi wareb ama laingang na laukibasi singthaningai oi haina Jewish Agency for Israel na phongdoking agency asina maruoiba thaudang lauraga Israel gi chief Revinet Conversion Authority amadi Population and Immigration Authority ga khusamnaduna Jiu sing hondoknaba Thourang laukhatkadawre ningthina masak khangdokpagi thabak paikhalaba matungda Meeoising adu tongan ba flight singda hondoknaba Thourang tawre Thourang asi laukhatpada chawrangna $1 million kunga tarel omchangani haina panare. Immigration and Integration Minister Ofir Sofer na hiramasigi matangda pukhatkiba proposal ama Israel gi cabinet na Ayaba pikhibane. Thourang asiga mari lainana Beris ki mihut kangbu ama India da lakadawre. Second tara Khudingi Nupi ama Naknaba Meeoisingna Hatli report. Malem da second tara Khudingi Nupi ama Naknaba Meeoisingna hatpagi thokdok thokli haina United Nations ki report ama na phongdokre. United Nations Office on Drug and Crime amasung UN Women gi report na hai kumja lising ani kunmari da Nupi lising yangkhay Naknaba natragana imung manunggi Meeoisingna hatpagi thokdok thokle. Malem gi oina Nupi hatpagi thokdok chada hompurom da haliba miyoy adu Nupi aduga Naknaba loinaba amasung imung manunggi Meeoisingna malem gi tongan balaibak chamaga taratareta thokiba Nupi hatpagi thokdoksinggi matangda kumna thigalaba matungda UN gi report asi phonglakpane. Chahi khudingi malem gi mapam ama natraga amada Nupi hatpagi thokdok lising kaya marum thokle. Nupi singi damaktadi khwaidagi khudong thiningai oiba mapam haibasi masagi mayumna oibagum tawri haina study gi report na phongdokle. Haujik Faobada Nupi hatpagi thokdok thoktaba malem gi laibak amata leite. Femicide haina khangnaba Nupi hatpagi thokdok khwaidagi yamna thokpa laibak Africa ne. Mamang sahi khaktada Africa gi Nupi lising kungani thoi hatpagi thokdok thokhe. UN Women Policy gi Division gi Director Sarah Hendricks na haike United Nations ki makhada leiba tongan ba agency singna akhanaba Thourang kaya laukhatlabaso malem da Nupi hatpagi thokdok mapung phana thingba ngamdre. Nupi gi mayokta sathaba crime thokpagi changsu nongmagi hengalagle. Amaromda World Health Organization WHO na International Day for the Elimination of Violence Against Women ga mari lainana thadorokiba report ama na hai malem gi oina Nupi ahum khudingi manungda amamamde sexual violence ki saitheng phangle. Matam kaya gi mamangdagi Nupi oibisingna sexual violence ki saitheng mayok na duna laklabaso hiram asigi matangda matik saba Thourang amata laukhatpa ngamdre. Mamang sahi khaktada malem gi oina masagi chahi taraga manga helaba Nupi chada taraga mathoirom sexual violence mayok nakhe. Nupi gi mayokta crime satharam liba miyoy ayamba Nupi aduga yamna toina loinaba miyoy ngakta ne. WHO gi Department of Sexual Reproductive Material Child and Adolescent Health and Aging gi line meri
Sardin hana haike Nupi gi mayokta sathaba crime singi matangda report tawdaba case kaya marum lay malem gi mapam pumnamakta awareness program pangthoktuna mipum khudumak wakhal tahalawadi Nupi gi mayokta sathaba crime gi case masing hena report tawrakpa thengnagani haina mahakna makhatana phongdokhe